ꯋꯥꯔꯤ ꯑꯁꯤꯒꯤ ꯍꯧꯔꯛꯄꯗ ꯖꯦꯛ ꯃꯍꯥꯛꯀꯤ ꯐꯣꯟꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯖꯦꯠ ꯑꯗꯣ ꯌꯦꯡꯗꯨꯅ ꯀꯂꯛꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯀꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ, "ꯅꯪ ꯈꯪꯕ꯭ꯔꯥ, ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄ꯭ꯔꯥꯏꯚꯦꯠ ꯖꯦꯠ ꯑꯃ ꯂꯩꯈ꯭ꯔꯦ꯫ ꯑꯣ, ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤ, ꯃꯍꯥꯛꯀꯤ ꯂꯥꯏꯕꯛꯇꯣ ꯑꯩꯒꯤ ꯑꯣꯏꯔꯝꯃꯒꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯗꯕ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ "ꯁꯔꯁꯨ ꯂꯥꯏꯕꯛ ꯌꯥꯝ ꯐꯕ ꯃꯤꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯖꯦꯛꯅ, "ꯅꯪ ꯈꯪꯗꯦ, ꯄ꯭ꯔꯥꯏꯚꯦꯠ ꯖꯦꯠ ꯑꯗꯨꯗ ꯅꯨꯡꯉꯥꯏꯔꯝꯒꯗꯕꯗꯣ ꯑꯩꯒꯤ ꯀꯥꯔꯁꯤꯗ ꯀꯃꯥꯏꯅ ꯐꯪꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯥꯛꯑꯒ ꯍꯥꯏꯔꯛꯈꯤ꯫ "ꯍꯜꯂꯣ ꯁꯥꯔ, ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯇꯧꯕꯅꯤ꯫ ꯁꯥꯔꯒꯤ ꯒꯥꯔꯤ ꯑꯁꯦ ꯑꯅꯧꯕ ꯔꯣꯜꯁ ꯔꯣꯏꯗꯣ ꯑꯣꯏꯕꯤꯔꯕ꯭ꯔꯥ?" "ꯁꯤꯒꯤ ꯒꯥꯔꯤ ꯑꯁꯤꯗꯤ ꯑꯩꯒꯤ ꯃꯪꯂꯥꯅꯤ ꯁꯥꯔ, ꯑꯩꯒꯤ ꯃꯪꯂꯥꯅꯤ"꯫ ꯖꯦꯛꯅ ꯃꯉꯛ ꯅꯣꯝꯗꯨꯅ ꯌꯥꯝꯅ ꯇꯞꯅ "ꯑꯅꯧꯕꯗꯨꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯃꯆꯥꯗꯨꯅ, "ꯁꯤꯒꯨꯝꯕ ꯀꯥꯔꯁꯤ ꯑꯩꯒꯤ ꯑꯣꯏꯖꯔꯝꯃꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯗꯕ, ꯑꯩꯒꯤꯗꯤ ꯑꯁꯤꯒꯤ ꯈꯇꯥꯔꯥ ꯀꯥꯔꯁꯦ ꯁꯤ ꯅꯠꯇꯅ ꯂꯩꯇ꯭ꯔꯦ꯫ ꯁꯥꯔ, ꯅꯪ ꯅꯔꯥꯏꯕꯛ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ" ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ꯫ "ꯆꯠꯆꯔꯒꯦ ꯁꯥꯔ, ꯋꯥꯔꯤ ꯁꯥꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯁꯥꯔ, ꯆꯠꯆꯔꯒꯦ, ꯕꯥꯏ" ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ꯫ ꯖꯦꯛ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟꯅ ꯎꯪꯗꯨꯅ ꯂꯩꯔꯒ ꯃꯍꯥꯛꯀꯤ ꯗ꯭ꯔꯥꯏꯚꯔꯗ ꯍꯥꯏꯔꯛꯈꯤ, "ꯅꯪꯅ ꯍꯥꯏꯕ ꯆꯨꯝꯃꯤ. ꯑꯩꯁꯨ ꯂꯥꯏꯕꯛ ꯐꯕ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯜꯂꯤ. ꯑꯩꯁꯨ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕ ꯃꯤ ꯑꯃꯗꯣ ꯑꯩꯁꯨ ꯑꯣꯏꯔ ꯃꯥꯜꯂꯤ. ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯩꯕꯗꯣ, ꯑꯩꯈꯣꯏꯒꯤꯅꯦꯅ ꯇꯝꯕꯤꯔꯝꯕꯗꯣ, ꯑꯗꯨꯅ ꯅꯨꯡꯉꯥꯏꯊꯣꯛꯄ, ꯅꯨꯡꯉꯥꯏꯅ ꯂꯩꯕ, ꯄꯦꯟꯊꯣꯛꯄ ꯇꯝꯕ, ꯑꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯃꯆꯥꯗꯣ ꯃꯍꯥꯛꯀꯤ ꯒꯥꯔꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ, ꯑꯗꯨꯒ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨꯗ ꯈꯣꯡꯄꯥꯛꯅ ꯀꯥꯎꯗꯨꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯑꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯂꯥꯛꯇꯨꯅ "ꯀꯩꯗꯧꯔꯦ, ꯒꯥꯔꯤ ꯌꯥꯗ꯭ꯔꯕ?" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯄꯥꯗꯨꯅ "ꯌꯥꯗꯕꯗꯤ ꯅꯠꯇꯦ, ꯃꯁꯤꯒꯤ ꯈꯇꯥꯔꯥ ꯀꯥꯔꯁꯦ ꯃꯁꯤꯗ ꯑꯩ ꯕꯣꯔꯤꯡ ꯆꯨꯔꯕꯅꯤ" ꯍꯥꯏꯔꯛꯈꯤ꯫ "ꯔꯣꯜꯁ ꯔꯣꯏꯁ ꯑꯣꯏꯔꯝꯃꯗꯤꯀꯣ"꯫ ꯅꯨꯄꯤ ꯑꯗꯨꯅ "ꯅꯪꯒꯤ ꯑꯣꯏꯅꯗꯤ ꯀꯥꯔꯕꯨ ꯂꯩꯔꯤꯌꯦ, ꯑꯩꯒꯤꯗꯤ ꯊꯕꯛ ꯑꯃ ꯆꯠꯄꯗ ꯕꯁꯇ ꯑꯣꯏꯅ ꯆꯠꯇꯧꯔꯤꯕꯅꯤ. ꯍꯥꯏꯔꯤꯁꯨ ꯑꯁꯤꯒꯨꯝꯕ ꯀꯥꯔ ꯑꯃ ꯂꯩꯔꯝꯃꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯗꯕ. ꯐꯔꯦ, ꯆꯠꯂꯒꯦ, ꯑꯩ ꯕꯁꯀꯤꯗꯃꯛꯇ ꯊꯦꯡꯉꯅꯤ, ꯕꯁ ꯅꯪꯍꯧꯗꯕ ꯇꯥꯔꯦ" ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯨꯄꯥꯗꯣ ꯉꯥꯛꯇꯪ ꯃꯨꯟꯅ ꯈꯜꯂꯒ ꯄꯨꯡꯉꯛ ꯉꯛꯑꯒ ꯃꯁꯥ ꯃꯇꯣꯝꯇ, "ꯋꯥꯎ, ꯁꯤꯒꯨꯝꯕ ꯀꯥꯔꯁꯤꯕꯨꯛꯇ ꯂꯥꯏꯕꯛ ꯐꯕ ꯈꯛꯇꯪ ꯐꯪꯕꯣꯏꯔꯦ" ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯊꯪꯒꯤ ꯁꯤꯟꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯗꯣ ꯕꯁ ꯅꯪꯍꯧꯗ꯭ꯔꯦ, ꯃꯇꯣꯟꯗ ꯈꯣꯏꯗꯧ ꯁꯥꯎꯒꯠꯇꯨꯅ, "ꯑꯁ, ꯉꯁꯤꯁꯨ ꯕꯁ ꯑꯃꯨꯛ ꯅꯪꯍꯧꯗ꯭ꯔꯕ", ꯈꯣꯏꯗꯧ ꯁꯥꯎꯒꯠꯇꯨꯅ ꯂꯥꯎꯖꯩ꯫ "ꯑꯃꯨꯛꯀꯁꯨ ꯕꯁ ꯅꯪꯍꯧꯗ꯭ꯔꯦ, ꯑꯁ" ꯈꯟꯗꯨꯅ ꯂꯩꯖꯩ꯫ ꯃꯇꯥꯡ ꯑꯗꯨꯗ ꯁꯥꯏꯀꯜ ꯊꯧꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ "ꯀꯩꯗꯧꯔꯒꯦ" ꯍꯪꯉꯛꯈꯤ꯫ ꯑꯗꯨꯒ ꯅꯨꯄꯤꯗꯨꯅ ꯉꯥꯏꯍꯥꯛ ꯈꯜꯂꯒ "ꯕꯁ ꯅꯪꯍꯧꯗ꯭ꯔꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ "ꯁꯤꯒꯤꯗꯃꯛꯇ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ "ꯑꯁ, ꯑꯩꯒꯤꯗꯃꯛꯇ ꯀꯥꯔ ꯑꯃ ꯂꯩꯖꯔꯝꯃꯗꯤꯀꯣ" ꯍꯥꯏꯔꯛꯈꯤ꯫ ꯅꯨꯄꯥꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯑꯩ ꯅꯨꯡꯇꯤꯒꯤ ꯀꯤꯂꯣꯃꯤꯇꯔ 32 ꯁꯥꯏꯀꯜ ꯑꯣꯠꯂꯒ ꯆꯠꯂꯤꯅꯤ, ꯃꯔꯝꯗꯤ ꯑꯩꯒꯤ ꯇꯤꯀꯦꯠꯀꯤ ꯄꯩꯁꯥ ꯂꯩꯇꯦ ꯕꯁ ꯇꯣꯡꯅꯕ"꯫ "ꯀꯤꯂꯣꯃꯤꯇꯔ 32 ꯍꯥꯏꯕ? ꯋꯥꯎ, ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏꯅ ꯁꯥꯏꯀꯜ ꯊꯧꯕ꯭ꯔꯣ ꯍꯥꯏꯁꯦ?" ꯅꯨꯄꯥꯗꯨꯅ "ꯍꯣꯏ, ꯅꯪꯗꯧꯅ ꯑꯩꯁꯨ ꯅꯨꯡꯉꯥꯏꯅ ꯕꯁꯇ ꯇꯣꯡꯉꯒ ꯆꯠꯄ ꯐꯪꯖꯔꯝꯃꯗꯤ. ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯁꯥꯗ ꯂꯩꯖꯔꯤꯁꯦ ꯁꯤꯅ ꯄꯦꯟꯊꯣꯛꯄ, ꯅꯨꯡꯉꯥꯏꯖꯕ ꯇꯝꯕ ꯑꯗꯨꯅꯤ." ꯅꯨꯄꯤ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯈꯜꯂꯒ "ꯕꯁꯇ ꯆꯠꯄꯁꯤꯁꯨ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯋꯥꯕꯗꯤ ꯅꯠꯇꯕꯖꯥꯠꯅꯤ" ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯥꯏꯀꯜ ꯊꯧꯕ ꯅꯨꯄꯥꯗꯣ ꯁꯥꯏꯀꯜ ꯈꯥꯝꯗꯨꯅ "ꯑꯣꯍꯣ, ꯑꯩ ꯁꯤꯒꯤ ꯁꯥꯏꯀꯜꯁꯤꯅ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯍꯜꯂꯤ. ꯅꯨꯡꯇꯤꯒꯤ ꯑꯩ ꯁꯤ ꯁꯥꯏꯀꯜꯁꯤꯗ ꯌꯨꯝꯗ ꯍꯟꯕ ꯉꯝꯃꯔꯣꯏ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯑꯍꯜ ꯑꯃꯅ "ꯏꯆꯥꯅꯨꯄꯥ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ" ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ꯫ "ꯑꯩꯒꯤꯗꯤ ꯇꯤꯀꯦꯠꯀꯤ ꯄꯩꯁꯥꯁꯨ ꯂꯩꯖꯗꯦ, ꯅꯨꯡꯇꯤꯒꯤ ꯁꯥꯏꯀꯜꯁꯤꯗ ꯌꯨꯝꯗ ꯆꯠꯂꯤꯕꯁꯤꯅꯤ." ꯑꯍꯜ ꯑꯗꯨꯅ "ꯈꯔ ꯑꯃꯨꯛꯇꯪ ꯈꯟꯗꯨꯅ ꯌꯦꯡꯉꯨꯅꯦ ꯅꯪꯕꯨ, ꯅꯪꯒꯤ ꯈꯣꯡꯗꯨꯗꯤ ꯆꯠꯂꯤꯗꯅ, ꯁꯤꯗꯒꯤ ꯍꯦꯟꯕ ꯅꯨꯡꯉꯥꯏꯕ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ? ꯅꯨꯄꯥꯗꯣ ꯉꯥꯏꯍꯥꯛꯇꯪ ꯃꯨꯟꯅ ꯈꯜꯂꯒ "ꯉꯥꯛꯄꯤꯒꯅꯤ" ꯍꯥꯏꯔꯛꯈꯤ꯫ "ꯏꯃꯥꯒꯤ ꯐꯤꯕꯝ ꯑꯁꯤ ꯎꯔꯒ ꯑꯩ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ" ꯍꯥꯏꯔꯛꯈꯤ꯫ ꯑꯍꯜ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯀꯔꯤꯝꯇ ꯈꯟꯗꯦꯗ, ꯄꯨꯟꯁꯤꯅ ꯑꯩꯉꯣꯟꯗ ꯄꯤꯕꯗꯣ ꯃꯗꯨꯅ ꯑꯩꯒꯤꯗꯤ ꯅꯨꯡꯉꯥꯏꯕꯅꯤ"
ꯑꯩꯒꯤ ꯈꯣꯡ ꯑꯁꯦ ꯆꯠꯄ ꯉꯝꯖꯗ꯭ꯔꯕꯁꯨ ꯅꯨꯄꯥꯗꯨꯅ ꯏꯃꯥ ꯅꯪꯅꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯗꯣ ꯀꯃꯥꯏꯅꯅꯣ? ꯑꯍꯟ ꯑꯗꯨꯅ ꯑꯩꯁꯨ ꯑꯍꯥꯟꯕꯗꯗꯤ ꯑꯩꯒꯤ ꯑꯁꯣꯏꯕꯁꯤꯅ ꯑꯩ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯎꯔꯨꯕꯗꯒꯤ ꯊꯥꯒꯠꯆꯔꯤ ꯏꯁꯣꯔꯕꯨ, ꯑꯩꯒꯤ ꯈꯨꯠ ꯑꯁꯦ ꯁꯤꯗꯤ ꯀꯔꯤꯝꯇ ꯇꯧꯍꯟꯕꯤꯔꯝꯗꯕꯒꯤꯗꯃꯛꯇ ꯁꯨꯃꯥꯏꯅ ꯈꯟꯗꯣꯛꯏ꯫ ꯅꯨꯄꯥꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯏꯃꯥ ꯃꯁꯤꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅꯔꯤꯗꯣ, ꯏꯁꯥꯒꯤ ꯑꯣꯏꯅ ꯂꯩꯖꯕ ꯈꯔꯈꯛ ꯂꯩꯖꯕꯗꯣ ꯃꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯦꯟꯊꯣꯛꯅ ꯍꯤꯡꯉꯨ ꯍꯥꯏꯕꯗꯨꯅꯤ꯫ ꯚꯤꯗꯤꯑꯣꯁꯤꯒꯤ ꯑꯁꯦꯡꯕ ꯊꯤꯝꯗꯤ ꯃꯤꯑꯣꯏꯕꯅ ꯑꯍꯦꯟꯕ ꯌꯥꯝꯅ ꯄꯥꯝꯂꯤꯕ ꯃꯗꯨ ꯐꯠꯇꯦ, ꯏꯁꯥꯒꯤ ꯑꯣꯏꯅ ꯂꯩꯖꯔꯤꯕꯗꯣ ꯃꯗꯨꯅ ꯄꯦꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯊꯣꯛꯅ ꯍꯤꯡꯕ ꯇꯝꯃꯨ ꯍꯥꯏꯕꯅꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯇꯥꯡ ꯑꯁꯤꯗ ꯀꯥꯏꯔꯦꯟꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏ ꯇꯥꯔꯒꯗꯤ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯌꯨ꯫